ताबीरिबा अमदि मिटेंग ताबीरिबा खुदिंगमकपु अहानबमक्तदा इकाई खुमनजरी फिल्म असगी अकुप्पसिंगी मरमदा लाक्चद्रिंगैदा फिल्म असगी मरी लैनबा मरु ओइब वफम खरदंग निंगसिंगजरी ngasi film asi chahi 19 gi makhada leiba chahi yamna nauribasinga tabidanaba haijari aduga loinana chahi 19 gi mathak oiragasu chahi yamdagasu yamna pakhat kanba kiganba thamoi gi amade wakhal gi anaba leibisingnasu tabidanaba amadi yengbidanabasu ningsingjari loinana ngasi gi film asi gyan tananaba loksinbada khara waba film haibadu oi marmasina wari asi ningthina khangnanabagi damak pungning changna tabinabasu ningsingjari Wahai khara asiga loinana ngasisu amuk hana pumnamaki damak thaurang tawduna pujarakliba yamna nungairagadaba film asigi maming A Tale of Two Sisters. Hairiba film asi 13 June 2003 da release tawkiba horror amade thriller da based tawba film amani. Film asina fangkiba rating sing IMDb da 10 gi manungda 7.1, Rotten Tomatoes da 85%, Metacritic da 65%, aduga Google user singna 86% gi like tawba adugumlava film ni. Film asi number changki fa senpamna $3.7 million. Aduga film asina tankiba box office collection gi senpamna $1 million. Film asina 2004 da pangthokkiba Fantasporto Film Festival da Best Picture gi mana fangki. South Korean horror film gi oina khwaidgi profit laikiba film amani. Masiga loinana American theater singi screen da ahan boin utkiba South Korean film amasuni. Loinana chop manaba warida hariba film asi nauna remake tawduna English londa Uninvited haina mingthol fiduna 2009 da release tawkrabani. Film asigi story writer amadi director na Kim Ji-woon. Film asigi wari paring da lakchadringaida amukaso hanna ningsingjari. Ngasigi film explanation asi chahi 19 gi makhada leiba chahi yamna nauriba singna tabidanaba haijari. Aduga loinana chahi 19 gi mathak oiragasu chahi yamlagasu yamna pakhat kanba kiganba thamoi gi amadi wakhal gi anaba leibisingnasu tabidanaba yengbidanabasu ningsingjari loinana ngasigi film asi gyan tananaba loksinbada khara waba film haibadu oi maramasina wari asi ningthina khangnanabagi damak pukning changna tabinabasu ningsingjari Wahi khara asiga loinana pumnamakku amuka na ikai khumnujaraga hojik film asigi wari paringda pumnamakki pukning chingsinjari film asi nupi machin manau anigi wari ni makoigi apokpa mapana nupi atombi ama lawduna lerami mama atombi adugi mawong matau lichat yamna falamde nupi machin manau adugi machegi maming Sumi kawi Sumi wakhal laina naba misak amani Sumi doctor amana mamangda famanduna wahang hanglai nahak kanano aduga Sumi gi pakhum tadringaida mafam asidagi atoppa sin amada amuk ulai machil manau amadi mapaga loinana mafam amadagi mayumda halaklami machil manau anisi yamna nungsinarami machil manau anina yamna harauna noktuna sanarami makoina nokpagi khonjal taraga mama atombi aduna makoibu koksilami Sumi na khangi madudi mama atombi aduna makoigi mayokta wa nganglaklani haiba Sumi na mama atombi ado yamna hinaramde Sumina manau nupibu yamna luna tawbirami manau nupi adugi maramda kanagumbana wa kanna haibada Sumina tuminna taaduna leithokpa ngamlamde maramasina Sumina manau nupi ado puduna mafam adudagi chatkirami Sumina mahaki room da changlaktuna yengbada firol sing ningthina yanduna lerami amasung room ado yamna taru tanana lerami bomna magasi Sumigi mama atombi aduna sembiramani Sumina mahaki firol thajin biramba ado pamlamde amasung Sumina khale madudi pumnamak asi mahaki apokpa mapada utnanabani haiduna tawribani Sumina wakhal asidagi mama atombida yamna saunglami makoina khale madudi mama atombi asina makoigi mapa ado makoidagi lapthok khankrani haina Sumina hogatuna mapagi room da chatuna mapagi firol sing ado thaijinduna semlami mama atombi aduna mapagi fi sing ado thaijindanaba haiduna mama atombina madu uraga yamna saunglami aduga hairi mahakse nakoi khaktagi napanate aigisu ipuroibani matam kharagi matungda sin asida Sumigi mapa ulai mahakna kanagumba amada wari saduna mafam adugi maramda hairami Sumi su masa nungaite haina Sumigi mapana manau nupa amadi manau nupa adugi nupiga chak chanana bahaiki maramdi Sumina harauna na bahaiduna makoina punna chak chanaringaida mama atombe aduna Sumigi mapana manau nupa chak chanan ba kaukiba ado mahakna kaubuni hairami asumna mama atombe aduna natai chadaba kaya hairakpadagi Sumiga yetnarami madu uraga Sumigi mapana hogutuna mahaki nupi atombi adugi mamangda tablet ani thamlamlaga thokirami ahingi matamda Sumigi manau nupi aduna tumlingaida mang ama manglami mangleba mang aduda mama atombi aduna kihallami
Maduda mahakna Sumiगी manaktu chatlami. Sumina mahakpo kaushin birami. Kidana bahayduna. Aduga makoy ani tumlami. Sumina mamangda mahaki asengbo mama adu urami. Aduga manaw nupi adugi masada itayba urami. Maramasidagi Sumigi mamit pangthorei. Mamangda mahaki mamagi thawai adu urami. Mamagi makok adu kaklaga mama atomigi masada panchilami. Sumi yamna kina asengbo oina tumlambadagi mamit panglai. Hana Sumina mamit pangkriba ado mamangda oirami. Amasung Sumigi manaw nupina mamang mangliba adusu Sumigi mamangda oirami. Asumna Sumina mangmanglubadagi masadu nungairamde. Mahakna makada posak ama lawba chatpada mama atombi aduna hairi. Angakpani khanghaudana aisu haksang asi nungaite. Sumina box ama thengnarami. Box ado Sumigi mamagi box oirami. Box manung aduda family photo sing yaurami. Sinnasidagi aikoina khangi madudi Sumigi mama ado sikhre haiba. Mama na sidringaida masa nungairakta matamda yengsinaba haiduna nurse ama thamlami. Nurse ado atai kana sunate mahaki mama atombi aduni. Madu uraga Sumi hainingai leitana saungnami. Tanja aduda manaw nupi adu laktuna asawba adu fatharami. Sumina manaw nupi adugi makhutta asokbu ubada yamna pakatladuna hanglai. Matau karamna soklibano. Sumina khanki madude sokliba ado mama atombi adunani haina. Asumna numidangi chak chanaba Sumigi uncle amasung auntie laklami. Chak chanariba aduda Sumiga manaw nupi aduga yauramde. Sumigi mama atombi aduna Sumigi auntie da karemnaba wangang ngangduna noknarami. Sumigi auntie nungaitaba faurami. Amasung mafam aduda masa yamna nungairamde. Ngaihak lairaga makoina mafam adudagi halakpada lamkhangdu nupi aduna mahaki nupada hairi. Yum aduda kanagumba amagi thawai lei. Aina nupi masa amagi thawai urami. Yum aduda Sumigi mama atombi ado hanaga manadaba mawong ama taurami. Sumigi antina nupi masa amagi thawai ukiba mafam aduda Sumigi mama atombi aduna pin ama tabu urami. Pin ado khungi tawba matamda kanagumba amana makhut pairaklami. Maduda yamna kina lauraklaga leithorakpa matamda asangba masugi dress setpi nupi macha ama leptuna leiba ubadagi mahakna chelaktuna mahaki mapuroibada haibu matamda karisu thoksaramde. Sumigi mapana Sumigi manakta laktuna Sumida hanglei. Yum asida kari tawbu yawbano. Maduda Sumina karimata haidokite. Maramdi Sumina mapa adusu fattaba ama oina khanke. Nongma Sumigi manaw nupi aduga sanaduna husel khongba tambirami. Amasung Sumina uchek karamna hatli haibasu takpirami. Mathangi numita makoigi mayum aduda uchek mayam ama siduna leirami. Bomnamak asi uraga mama atombina yamna saurami. Aduga Sumigi manaw nupi adu faduna upu manungda thong lonsinduna thamlami. Sumina chelaktuna upu adu hangladuna manaw nupi adu lokthokduna konsinbirami. Tanja aduda Sumigi mapa laktuna kaidaurabano haina hanglaklami. Sumina yamna sauraduna launu khumlai. Nahak karimata khangdabra. Ima atombi asina aikoida tawriba ase sin asida yamna angakpa wari ama khangi. Madudi mapana Sumida thamoi songna hairi. Karino nangna pamliba se nangi nanaw nupidi matam kuire sikiba. Wahi asitabada Sumigi manaw nupi Sumidagi matung handuna lapthoki. Pumnamak sing ado Sumigi wakhal ngakta oirami. Sumina manaw nupi adubo yamna nungsijabana mahak sikibadagi angawpi ama oikibani. Maramasina film asigi ahubada mental hospital amada utlibani. Sumi gyan amata tadana tumkirami. Mathangi numita Sumina haugalakpa matamda mama atombi aduna bora da kanagumba ama hapchinduna yamna kanna fuvu urami. Madu uraga Sumina mahaki manaw nupi aduda phuribani haina khanki. Pumnamak asisu Sumigi wakhal khanbani. Masimak oirbasu Sumigi mama atombigi manakta laktuna yamna sathina phunaraduna Sumida mama atombi aduna murti ama thadaduna hananaba tawda Sumigi mabachun silaktuna kanbirami. Aduga sofada hipalami. Sinnasida aikoina ui. Madude Sumigi mafamda mama atombi ado sofada famanduna Sumi haina kaurami. Aduga Sumigi mapan hari. Aina hospital da nangi wari sakrabani. Hospital aduda aiga loinana chatuna yenglusi. Tanja aduda nakan amadagi mama atombi adugi sakfamda atoppa nupi ama leirami. Asumna leithorakpadade sofada famliba ado Sumi oirami. Mapana wari sariba adusu Sumida sabu oirami. Aikoina khangi. Madudi hana mamangda yum aduda lakpada Sumi amasung mahaki mapa khaktamak oirami. Sumigi mamadi matam kayagi mamangda sikhre. Aduga Sumigi manaw nupi adusu kuirabagi mamangda sikhrabani. Adubo Sumina sikhi haiba ado thajaramde. Sumina mamangda mama atombina kanagumbi ama bora da habduna phuva ado masamakna fuzaraga masamak aduna mama atombini haina khanjakibani. Pumnamak asi Sumigi wakhal ngaktani.
ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯨꯃꯤꯒꯤ ꯃꯄꯥꯗ ꯋꯥ ꯍꯪꯕꯗ ꯁꯨꯃꯤꯒꯤ ꯃꯄꯥꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯅꯤ ꯁꯨꯃꯤꯒꯤ ꯃꯄꯥꯅ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯑꯗꯨꯁꯨ ꯁꯨꯃꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯃꯄꯥꯅ ꯊꯝꯂꯝꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯣ ꯁꯨꯃꯤꯒꯤ ꯆꯥꯅꯅꯕ ꯊꯝꯂꯝꯕꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯁꯨꯃꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯁꯨꯃꯤꯅ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯁꯨꯃꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯁꯨꯃꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯅꯔꯁ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯨꯕ ꯁꯤꯟ ꯍꯧꯔꯛꯂꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯃꯤꯅ ꯍꯨꯏꯁꯦꯜ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯍꯨꯏꯁꯦꯜ ꯃꯈꯣꯜ ꯑꯗꯣ ꯅꯔꯁ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ ꯁꯨꯃꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯍꯩꯈꯤꯗꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯈꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯣꯛꯂꯛꯇꯨꯅ ꯅꯔꯁ ꯑꯗꯣ ꯍꯥꯠꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯁꯨꯃꯤꯒꯤ ꯃꯤꯠꯂꯨꯗ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ ꯃꯔꯝꯗꯤ ꯁꯨꯃꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯔꯁ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯁꯨꯃꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕ ꯉꯥꯛꯇꯅꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯨꯃꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯈꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯁꯨꯃꯤꯒꯤ ꯃꯄꯥꯅ ꯃꯌꯨꯝꯗ ꯁꯨꯃꯤꯒꯤ ꯃꯃꯥ ꯑꯗꯣ ꯁꯦꯕꯥ ꯇꯧꯅꯅꯕ ꯅꯔꯁ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯁꯨꯃꯤꯒꯤ ꯃꯄꯥꯅ ꯅꯔꯁ ꯑꯗꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯗꯨꯗ ꯁꯨꯃꯤꯒꯤ ꯑꯪꯀꯜ ꯑꯃꯁꯨꯡ ꯑꯟꯇꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯔꯝꯗꯤ ꯁꯨꯃꯤꯒꯤ ꯃꯃꯥ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯗꯨꯅꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯁꯨꯃꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯨꯃꯤꯒꯤ ꯃꯃꯥꯅ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯝꯃꯤ ꯃꯃꯥꯅ ꯊꯧꯔꯤ ꯌꯥꯟꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯨꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯎꯄꯨꯅ ꯅꯟꯊꯔꯛꯇꯨꯅ ꯁꯨꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯎꯄꯨ ꯇꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯔꯁ ꯑꯃꯗꯤ ꯁꯨꯃꯤ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯒ ꯁꯨꯃꯤꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯔꯁ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤꯅꯤ ꯍꯥꯏꯅ ꯁꯨꯃꯤꯅ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯅꯥꯎ ꯁꯤꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯔꯝꯗꯒꯤꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯔꯁ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯜꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯁꯨꯃꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯈꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯄꯩꯁꯥ ꯏꯆꯪ ꯆꯪꯍꯟꯗꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯍꯦꯛꯇꯗ ꯌꯥꯝꯅ ꯇꯅꯥꯟꯕ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯒꯤ ꯃꯩ ꯐꯤꯠꯇꯤꯡ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯉꯁꯤꯃꯛ ꯇꯥꯟꯅꯕꯤꯌꯨ IK Electrical Works ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡ ꯆꯥꯔꯒꯗꯕ ꯑꯣꯐꯔ ꯀꯌꯥꯁꯨ ꯊꯝꯖꯔꯤ ꯀꯥꯎꯕꯤꯔꯒꯅꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯍꯦꯛꯇꯗ ꯄꯩꯁꯥ ꯏꯆꯪ ꯆꯪꯍꯟꯗꯅ ꯌꯥꯝꯅ ꯑꯇꯥꯕ ꯃꯃꯜꯗ ꯑꯗꯣꯝꯒꯤ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝꯒꯤ ꯃꯩ ꯐꯤꯠꯇꯤꯡ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ IK Electrical Works ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366084994 ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ